Paksade pum oiba mar oiba pau khara update tawjari. Bisnupur Commando amadi Susanpo police ki team amana novi ahum nupa ama punna miyoi mari heroin ga kwana na fare. Lengang na sangchiliba war on drugs anisuba tangka campaign ki saruka moina maniba police na drug phaba ki thabak kana sadari. Sadari balega ki khongthang asi ki saruka moina ngarang Bisnupur District Police Commando amadi Susanpo District Police ki apan batim amana heroin powder gram samanga ronga konana nupi ahum amadi nupa ama punna me mari fagat pangamgre. Faraba miyosing adudi Susanpo Districti Tungbong John Bank dagi Daina Kim Baite Sahinifo Desigasi magda dagi Them Haukip Sahi Kuntragani Thoi Desigasi gi New Boljang dagi Namlailai Kipjen Sahinifu Gatarit amadi Assam gi Helalan Districti Galulan Beres dagi Sarmada Sahinifu Gamapan Haire. Hiram masigi matang da police dagi phangba paw amagi matungina Bisnupur District Police ki SBN ROZ ki miyang makhada district asigi additional SB Operation Emroni amdi Susanpo Police ki additional SB Law and Order TS Kisorjit yauna apun batim asina ngarak miyo singadu heroin powder aduga kona na phabani haire. Makwai dagi so case nifuga hundoida haptana purakba heroin gram samri humbudra humdai phagat ki Faraba miyosing adu polam sing adu ka kona na makataba ain gi oiba thabak lokhan na ba Susanpo District Police ta sinakre haire. Nakala maromda ising da tabadagi mahiroi ama sire. Andro Police Station na konba Jarpok Yambem Singya laikai da hangba Nabodia Coaching Center da Nabodia gi parkha thana ba coaching tawdun leiba mahiroi ama. Center adu gi manak nakpada leiba Pukri da tasin badagi lei hidre haire. Tawdogasi ngarang nongthil pung ama taramdai da thogi bane. Tawdogadu da laikhidraba mahiroi adugi maming Laifrakpam Ravikanta sahi taragani thoi apokpa Laifrakpam Ingoza kawe. Jarpok Pisnu naha awang laikai dagini hairi mag Pukri da tasinkre aipa pawhek tabaga manak nakpada leiba. Miyoi singamati Manipur Police ki Fire Service ki team laktuna Pukri aduda thiba humbagi thabak sathabada mag phangba ngamki. Makhatana sagolman maino lairak masinda leiba murder kia hostal da pukhaton laikanarapa matung ngarang nongthil pung mari makharum taba matamda laikanaba ngamdana laikidabani haire. Amuko gi thaumisna rehabilitation center singda zatuna yangsinkre lamdam masigi masing jamlaban ha sinamaya kawa nisagi phakti ragnariba asidagi kanana honemenasi. All Manipur United Clubs Organization Amuko na United Rehabilitation Center URC gi makhada lairiba rehabilitation center sing yangsin bagi anisaba kongset oina TS Biren the Addiction Rehabilitation Center Top C5 Impal West Samusang Santifor Impal West Samadi Kumal Life Healing Drug De-Addiction and Rehabilitation Center Mai Infanta Lariba Mafam da Satuni Yangsin Gre Yangsin Kongsada Duda Amokogi Secretary General Dr. Norendro Thoksom Organization Secretary K. Santos Assistant Organization Secretary Pratap Laisangthem Executive Member Aisnam Foreign Amadi URC ki President Puspakantan Singbana Sarugyaki Ngasi ki kongsat asida maru ena center asida lairiba nha singka punna phamina tuna tunggi punsi ki tamak wari watai kya sanaki loinana center singi founder singa su phamina tuna hiana kopthaba apa pathabak thorom singi matang dasu khana naina bag loinana lamdam asida masing jabla pat nha singna mayai ka ba nisagi ipakti irak nariba asida kanana ba honi menasi haiduna amuko gi maike digi thamgi haire singa masung tamgi lampi thong fanji harabadi angambat tengpang pebiu kemzan Hauzik Manipur ki sing amusung tamgi mafung kyada Ministry of Rural Development ki flagship program oina Manipur Sarkar ki RD NPR Department ki makhada Paikhalipa PMJSY ki lampi thong sing ningthina semsin sajinduna fansi harabadi Kunja singna sarkar amadi RED MS RRDA ki engineer singda inthokpagi mahuta thabak suriba singda angamba mating supiyu amadi thabak suriba sing busu Yangsin biu aina RD NPR Minister Y Kemsan na miyamda apel tawgre Jingso Mavitel Katam Naulong ZM ki Elnasintuna January taraga taruk dagi kungani thoi fawa Pungyer block ki manung sandaleiba Kamjong District ki Singkop Belesta pangthokadaba kunga taruk lak suba sports kam Kalzaren mid 2023 October Thoromadugi Chief Guest ki warol Peter Minister Kemsana makhatana hai Sana khuna ba amadi RN Culture Manipur bo malem da masak taglibani masima ngasi ki thorom asina Singkop Beles khakna tana Manipur gi Sport and Culture ki lamda anova ino da mapiragani Kulasigi ningthau Solomon na kulasigi lambi thong semjinhana ba daksiliba adugi pahum Peter Minister
Khemsan Makata Hai RDNPR gi Makata Paikaliba PMJSY gi lambi thong aside Bharat Sarkar gi flagship program ni maramaduna Bharat Sarkar ne approve tawdaba lambi thong amata semkat pangamde adamuk pa MJ Narega gi makada TSP nung thaba WBM lawraga lorar daklaga lambi thong semba yai aduvo koilas thabadi yade adun handak lakadoriba MJ Narega gi makada department gi official singata naraga kari tawba yai habadi yangsinge Hauzik khul asida lakpada lambi kaibo uriba sisu yangsin lagani khul asibo fauduna saliba PMJSY gi lambi thong sing asida heavy vehicle satpadagi kaiba gi mimita mamidai taseng badi PMJSY gi face ani phawa gi lambi thong kya semliba asidi sumna zaka mari panba jeep car gumba sanabagi road connection ne aramba posai puba gari sing chananaba nate adubo sing masung tamgi mafung kya da faikaliba PMJSY gi lambi thong asi Heksem kibadagi aina yadaba mongda lon uzauna chingba arumba posai puba gari kya road connectivity oina semba PMJSY gi lambida zatpadagi lambi thong asi kaibane aduna mangna department gi engineer singda pawdak piduna aina yadaba mongda lon posai puriba singda PMJSY gi lambida gari thoduna lambi thugai basingi photo namalle lonana sub minister da khanghanduna meyoising atu supare Sarkarna Prajap miyam gi dama paikaliba lambi thong sing asi fasana thamsi harabadi khunjasina mateng pangbi badai Loinana semka sagaliba sing adu kumna yangsin biba sangi singi khunjasina PMJSY gi lambi thong semka sagaliba sidam yangsang biyo quality control tawdana thabak suba sing matam sana wakat biyo haike lamlaki sagi sadong yolamba nupi ama fare Imphal West District ki Lamphel supermarket da lambok amasung saji halaga yolamba nupi ama Wildlife Protection Bureau Northeast Region Unique Wild Protection Committee Manipur Central Forest Division amasong Wildlife Crime Control Bureau Northeast Region ki campaign team amana fare Farabanupi adugi mamingna thani ma sahi nifuga mangani Sosanpo District ki Tuibong Palace dagine Napi asdagi saji keji manga amasong lambok keji taraga tarit phagat ki lamdaki sasing ki sadong adu wagi palak amada lana yomlaga jolom ki bane Paraba thani mar wahang pohong satabada sasing adu Sosanpo District ki manung hanjinba Jagha sindagi lauraga Lamphel supermarket ta yonana bapurak pani Hokiba thataru ki matam asida sasing adu Lamphel supermarket leiba dukan amada yonduna lakhe sasing adu keji de lupa sadruk te yoli ana phongdogi napi asi wildlife protection yaki makada faraba matung hauze Central Forest Division ki custody da thamli haire parikya da mayuroi sing stress laitana wa parikya pe sarsa scheme PM na launch tawkhre sanajawa hauzik lebakas da mayuroi sing ki yaifana na Prime Minister Narendra Modi na Fit India movement audok liba asigi mathakta class 9 dagi 12 forward tamliba mahiroi sina parkha tharamdaida masada akiba kya lahibasi andanana ba parkha pe sarsa highway scheme amus launch tawkre mase athuba matamda thabak oina paikhalagani ana Rajya Sabha gi MP laisemba sana jawpana ngasi Imphal East ki thambal khong sabal leikai da leiba porompat sabal leikai high school da pangthokiba Fit India School Week marisuba edition da saruk yaraduna phongdokre Bharat Sarkar ki Youth Affairs and Sports Ministry ki Biak Makada Sports Authority of India amasong Directorate of Education anina punna khusamna duna pangthokiba thoromaduda MP laisemba sana jawbana makatana haikibada Mahiroi sing marwaina CBSE amadi Central Board Exam thariba mahiroi singna parikha tharamdaida masada ki bakya leiriba du koknaraba maruina mapal lamdadi parikha mayada mahiroi sing parikha da mai pak loidra haina ki badagi suicide tawba kya yauriba si yenglaga Prime Minister Narendra Modi na parikha pe sarsa highway scheme asi launch tawkibane Laibaga sigi mahiroi sing masama ufana na de yektan lainana bagi pandamda Fit India movement asisu Prime Minister na launch tawkibane ani sophongdoke ngasigi thoromatu da porompat sawal laika school ki headmaster in charge Nakpam Ramkumar Sports of Authority of India ki resident director in charge Lian Minthang Physical Education Promotion Officer Dr. W Ananta resource person ITE Nodal Officer Imphal East Fit India movement na chief guest president amasong guest of honor oina sarugya ke Mikhal tawrasu tawrasu waroisin gi NVF na leble Nagaland government pariba UDA gi partner oriba NPF na Nagaland election pangthokera pangthoklora party asigi priority naga political issue gi waroising purakpa haibasi adumak oidun lai amadi karigumba mathau tarabadi mathau taba thabak punamak tawnaraba party na thorang tawduna lairi haina NPF ki legislature party ki lusingba kozu lozo azo nainu na phongdokre Fake Area Sports Association ki contract humdoi suba sahi ki thoromda special guest hoina sarugya kiba nainun hai
Karigumba Central Government Puxel Sengtuna Mikalki Mamangda Waroi Puraklam Boyrabadi NPF Amasung Nagasing Yamna Nuaram Gadabane. Magnai Aduba Waroi Purakting Mamangda Mikal Pangtok Nanaba Lauthorakle, Party is na Mai Pakadaba Mirip Yagaluina Lisingani Kulumdoigi Mikal Tenganaba Sem Sare. NPF na UD government the Yaukiba do Sakti Paigani Nadragana Minister from Pangani Aduna Yaukivanate Haiba Wafam Tamladuna. Party Puramagna Amato in Naga political isugi waroi, Atomatan the Purakna Bhona Binaba, Haiba Wafam the Yaukivani, Haiba Wafam Magna Tamke. Nagasing the Waroi Pambagi, Mayukta Election Commission of India Mikal Lautorgle, Haiba Wafam Tamladuna Magna Hai. Lantenganaba NPF the same Sadun Lady Amadi. Another government semblaba matung da parties na matam sangna panduna lailaklaba naga political isugi waroi purakna da hena kan bamong dohona gani NPF ki wenati mikal mamang da waroi purakani habagi asa tawduna laibani party ki ticket pina da masak nai bam yoising akang ai sing napilu sing bising naha oiba thabak faraba sing na kanna tak na duna lakhibani dobo waroi ki wafam number oiduna sing na duna laibani haiba wafam hangna thamke makatarakwa atopa editorial ki kalam amada Sahi kun kamangagi kongsat Naga watu ki warwisin haujik pawa loisindana lairibani aduga punamakna su khangdarabani naga santi ki wariyasi kumjali sing amaga sampan marfudara taritagi haurakibani asumna matam ki oina wari sana duna lakpa aduna ngasidi sahi kun kamanga mapung phagrabani sanglaba sahi ama warwisin purakpa ngamdana laiba asina naga santi ki warwisin asigi maraibak asi kari warakpa yabagi haibasisu kana amatan haiba ngamdana laire hoi Haina badi yamna hainai maikei ani magna adubakwa haina ripasing asina tasengba warusin haibaduna tabani na ngasi phawa naga santigi warusin adumadi laitri puraktri haibada tabane naga santigi wari asi NSN amasung India government ani gi marakta sanaduna lakhibane asumna maikei ani na sanaduna lakhiba wari gi paring asina warusin purakpa ngamdana sanglaba sahi kaya lakpa asidagi NNPGs haina mingthonba Naga sing apun berlup amanasu India government ka wari sana bagi paring asida yauselaktuna naga santi gi wari gi waroisin purakna ba yamna kana hona rakibane madudagi IM amasung NNPGs ki marakta fawa yana da bagi wafung ke ama media gi thongda fogna hainra po fawa yauna kibane adobo kumjali sing ani kungani thoigi September taraga marida NSN IM amasung NNPGs ki marakta wari sana duna amatoina yana raduna naga santi gi waroisin lakna ba amatoina Sanminava hana yana kibaga loinana Forum for Naga Reconciliation FNR haina mingthon ba anoba lukma mafawa sem khrabane asomna IM amasung NNPGs anina ponsina duna anova lupa mafawa semla duna naga santigi waroisin purakna ba angakwa fangna honarabasu ajuk pabugi wenadi naga santigi waroisin asi kari warakpa yabagi haibadudi kana amata haiba ngamdre adoga karamba matamda hariba waroisin asi phangani haibasisu haiba ngamdan lairibane adobo Matang asida ikoni yang bayari ba wafam amana naga pistol ki wafam asi Nagaland gi state assembly lakpa khudingi mathi phong lakpa sini kumjali singani taragani fandagi state assembly mamang election campaign gi matamda harba state assembly election asigi hek matungda naga santi gi warusin soidana purak lagani hana BJP nesu akan bamongda campaign tawkhibane haina hariba tam asi sur loisilaktuna haujik state asida anoba state assembly election amaki thawrang kanna tawnaba hawrabane Handaki election asiki election campaign da kari karam taunarakadouriba haibasisu aikoni yengba yaba amati wairibane punamagasi warabasu aikoni haujik amukhani yengba yaribadi India government amasung NSN IM ani gi marakta sanaduna lagliba naga santi gi wari asi kumjali singa magasampan marfudara tarit tagini haibasini haribasahi asdaki India government amasung IM ani gi marakta sesbear taunaduna santi gi wari sanabaki lambirom da lakhibani sahi kunmanga gi khongsat haibasi taraiba amadi natte Aduga hariba matamasida information and technology gi fibam su adu hakna farambana de pausi amati radio na mapung oina I paugi khangna bagi amata ngaraba pambai sing oirambani hariba matam asida gi wari sanaduna lakhiba naga santi gi wari gi waroisina si chapchaba tangdangba ma khangdana laklabasu kumjali sing ani taraga manga gi August 3 da NSN IM amasung India government ani gi marakda Pembok agreement ama khudek pinakraba matungdagi dinaga santi gi waroisina si Atau matam da porak lagani hana maikai ani magna media ki thong dasu itatta dana phongtok na duna su lakhibane adu bahari ba agreement asigi mayon asina karam tawkhrabagi haibidusu haujidi khangba ngamdana lairibane
तसेंगना हारबदा आयबना मतम क्यागी ममांगदगी तांदुना लाखिवा गेदर लिम नत्रगना नागालिम की डिमांड असिगी मयोनसी करंबा मैकिदे चलिबगी हाइबसी हौजिक हाइब ngamdaba फिबम अमदा लेरे हाइबसदी असुंबा ओइबगम तौरगले अदुगा नागा शांतिगी वरिगी वरोइसिना मरम ओरदना मणिपुरगी ngamkhayda karigumba मखल अमदगी सोकप यारोइ हाइना अमुकोना कुमजा लिसिंग अमगा सापन मरफुदरा तरेतगे कुमजा लिसिंग अमगा सापन मरफुदरा तरेत की अगस्त मरीदा मियामगी असोबा खोंगसत अम चटखिबसु लैख्रबने मसिगी मतुंगदा कुमजा लिसिंग अनि अमदा बैंकॉकता आईएम अमसुंग इंडिया गवर्नमेंट अनि की मरक्ता यानाखिब वफम अमदा विदाउट टेरिटोरियल लिमिट आइबा वही ओमसी यावसिलकपदगी मणिपुरदा मायुलांग पोक्थोक्तना मियोय 19 की पुंसी लोंखिबगी तामथिरबा थौदोक अमसु लैख्रबने तसेंगना हारबदा आईएम अमसुंग इंडिया गवर्नमेंट अनि की मरक्ता सानादुना लागलिबा नागा पेस्टोक की खोंगसदा अमदी पेस्टोक असिन मरम ओरदुना ख्वाइदगी चाउबा साइथेंग पिगदोरिबा मणिपुरदा हिरमसिगी मतांगदा ममांग थक्ता थोकिबा थौदोक वाथोकसिंग असिगा तून यंगमिनबा मतमदा नागा पेस्टोक की सोल्यूशन असि हौजिक तराई तराइना हेक्दमक लाकनी हाबदी ngamdri हाइना खल्ले अतोबा मखोइगी वरी असि सानादुना लागलिबा असिदी सही 15 मफुंग फाजिनख्रबनी सही 15 हेना वरी सानादुना लागलगा लंफांगदा मखोइगी पंदम फंगबा ngamdana तोखिगद्रा हाइना चिंगनबा फावरमबसु याय मरमसना नागा पेस्टोक असिगी मायोनसि करम तरुकपा हाइबदु अखोइ पुंबना यंगमिनबदा ताबने मखा तरकवा अतोबा पाउदा मैसाकपगी थौदोकता नुपी अनि सिरे महाराष्ट्र की थाने डिस्ट्रिक्ट लेबा मखोइगी पार्टमेंट मई चालकपदगी नुपी अनि सिग्रे एन अफेयर ऑफिसर अमना फोंदोकरे ऑफिसर अदुगी मतुंग इना कलियन टाउन दा लेबा बिल्डिंग अमगी अहमसुबा माथोंड लेबा अपार्टमेंट अदुदा मई चाकपगी थौदोकदु ngasi नोंगालमदai पुंग 3 मखाई रोम ताबदा थोखिबने थौदोकदुगी पाउफंगबगी खुदकता लोकल फार्ममेन सिंग जंगसिनबग लोइनदा पुंखाई अमरोम चुपना होनरबा मदु मैदु मथतगी अन फोंदोकलदुना महकना हाइखि थौदोकदुदा सही 49 सुरबी नुपी अमा अमसुम हाकी मसु नुपी सिगी इलेक्ट्रिक सोर्स सर्किट थोकपदगी मई अदु हौरखिबा ओइरंबा याय थाजरी अन सुमहागना फोंदोकले नकलमरोमदना बीजेपी की लोकल लीडर सिदुना लेरमले छत्तीसगढ़ की बस्तर डिस्ट्रिक्ट दा बीजेपी की लोकल लीडर अमा सिदुना लेरमले अन पुलिस नंगासी फोंदोकरे सब डिविजनल पुलिस ऑफिसर ईश्वर रिया चंद्रकरना फोंदोरकपा मतुंगिना बोधराम कार्टम सही 35 सुरबा मियोय अदु ngarang जगदलपुर अमसुंग गिदाम समनवा नेशनल हाईवे दा लेबा केलेफल खुनमनाक्ता सिदुना लेरमखिबने माके ममाइदा सोपगी मफमसिंग लेरमखि अन फोंदोकलदुना एसडीपी ओनहाई की थौदोक असिगी मतंगदा पुलिस नमाइगे खुदिमक्तगी थिगतपगी थबक चथरे कार्टम अयु वर्किंग चतखिबदगी मयमदा हलक्तबदगी माकी इमुंग मनुंगी मियोयसिंगना थिबगी थबक चथगी अन फोंदोकलदुना चंद्रकरना हाइगे मतुंगदा माकी मयुमदगी किलोमीटर अनिरोम लापना लेबा मफम अदुदा सिदुन लेरंबा मियोय खराना थेंगनारखिबने बीजेपी की सीनियर लुसिंगबा अमसुंग हानागी एमएलए लासु राम कासियाफ की मतुंगिना लैखिदाबा कार्टम हाना केरेफाल की सरपंच ओरंबनी अमसुंग हौजिकना पार्टी की बस्तर डिस्ट्रिक्ट यूनिट की सेक्रेटरी ओरिबने मखा तरकवा अतोप मणिपुर की पाउदा मणिपुर ड्रग स्मगलिंग तौबगी सांग खंगेन हेंगलक्लिबा असि म्यांमार की पॉलिटिकल क्राइसिस का मरी लेनै रिपोर्ट म्यांमार की मणिपुर स्टेट फाउदना कंट्राबैंड ड्रग्सिंग स्मगलिंग तौबगी सांग खंगेन हेंगलक्लिबा असि म्यांमार ममंग सही की फेब्रुआरी थादगी लेरक्लिबा पॉलिटिकल क्राइसिस असिन असोबा मरम अम ओइ हाइन ऑफिसर रिपोर्ट अमन हाइरे पाउसेसिन फंगबा रिपोर्ट अमगी मतुंगिने स्टेट पुलिस अमदी नार्कोटिक एंड अफेयर्स ऑफ बॉर्डर ममंग सहीदा सौरांगना केजी 50 की हेरोइन पाउडर अमदी अतै नार्कोटिक ड्रग्सिंग फगत पंगमखि अदुगा सलिबा सही लिसिंग अनि कुनगा हुमदोय असि हेकौरपदगी आरबी स्टेट फोर्सिंग असदा मणिपुर की तोगन तोगन मफमदगी हौजिक फावदा हेरोइन नंबर 4 पाउडर अमदी अतै नार्कोटिक ड्रग्सिंग सौरांगना किलोग्राम 50 फगत पंगमखरे हरिबा पुलिस न फगत खिबा हेरोइन नंबर 4 अमदी अतै नार्कोटिक ड्रग्सिंग असि म्यांमार रोमदगी स्मगलिंग तौरपना अयाम्बनी हनसु ऑफिशियल सोर्स हसिना फंगदोरकले कोविड-19 पेंडेमिक न मरम ओरगा मतम सांगना मोरी अमदी म्यांमार की लोनबदा लेरिबा बॉर्डर गैप मतम सांगना लैबा अनिना थोंग लोंदोना लेरुबा मतों इंग्लिशिंग अनि कुनगनिथोय की फेब्रुआरी की अगनबा सरुकता कोविड-19 की फिबम फगलकपदगी हारिबा बॉर्डर गेट सिंग असि हांगनारबा लेबाक अनि की ऑफिशियल सिंग होनरिंगै चरकता म्यांमार की ओइबा असोबा पॉलिटिकल क्राइसिस कंसिलकपदगी बॉर्डर गेट सिंग असि हौजिक फावबा मतम कक्तना थिंगजिनदुना लेरिबने हारिबा बॉर्डर गेट सिंग असि ऑफिशियल ओइना थिंगजिलबसु मणिपुर अमरी म्यांमार लोनबा बाउंडरी असि यामना सांगना जंगल मनुंग किलोमीटर 150 रोंगी अहोबा लेबा मरमना बॉर्डर फेंसिंग तौदबा मफम सिंग असिदा ड्रग अमदी अतै पोलम सिंग स्मगलिंग तौदना मणिपुर रोमदा नारोंदा लेपतना पुसिलगले
अथिंग याउदना बॉर्डर लाना पुसिलगलिबा ड्रग्सिंग असी मरुवेना म्यांमार की बॉर्डर का ताइनबा डिस्ट्रिक्ट हाइबदी संदेल सुचानपुर अमसुंग उख्रुल डिस्ट्रिक्ट लोमदगी अयाम्बने नकल मरोमदा नार्कोटिक ड्रग्सिंग मरुवेना हेरोइन नंबर 4 पाउडर सिंग म्यांमार दगी स्मगलिंग तौबद नतना स्मगलिंग असिदा इन्वॉल्व तौरिबा स्टेट असिदगी मियोय क्या अमा हौजिकती हारिबा ड्रग्सिंग असी करम तौना सुंगदगी अहबगी नॉलेज म्यांमार काउंटर पार्ट दगी तमलब मतुंग मणिपुर की मनुंग हंजनबद लेबा सिंगसांगसिंगदा पाक्तकना पॉपी प्लांटेड तौदुना लोना ड्रग्स सोंबगी फैक्टरी सिंग लिंखलंबदगी पुलिसना लेपा लेतना फादुना लागली हनसो ऑफिसर सोर्स असिना पल्ले मियोय अमा कारना थोंबदगी लेखिद्रे कार ड्राइवर पुलिस दु सरेंडर तौग्रे ngarang numitang waram pung manga makhairom tawa matamda lamlai police station ki manung channa hoidrong khulgi lambi da thorokpa car amada lambi da chatpa miyoy ama thombadagi thokdok thokpham adumakda da leihidre haire pausesina bangba paugi matung inadi kana thombadagi leihidraba miyoy adogi maming khedri mayum ningthembi sahi kuntra ga tariat ne hoidrong khuldagi ne car aduba thorok liba miyoy adogi maming motum tengku apakpa motum netrajit kawi nungoi awang laikai dagi ne haire मियोयसना नहा अदुब थोमलबलप मतुंगदा नांतोक्तुना चेनख्रब मतुंगदा ngasi lamlai police station da surrender tawrare haire loina lamlai police station na FR case ama lokhale haire logi wangmada chalairamba sawmill sing thingjengré kanglon kaina chalairamba sawmill sing forest department hanadagi hona thingjinduna lakpagi saruga moina forest minister TS Biswajit kim yeng makhada thawal forest division ge manung chana leiba kaksing range ki range officer L दिनेश लुसिंग टीम थवान डिस्ट्रिक्ट की लगाथेन एरिया लेबा कांगलोन कायना चलाइरंबा सोमिल सिंह थिंजनग्रे सोमिल सिंह थिंजनबगी खोंसत अदुदा लगाथेन मनिक लेकायदा लेबा सागोलसेम नंदा सागोलसेम सेमसाई सागोलसेम इबोमसा अमसुंग सागोलसेम विक्रम आरिबा मयु सिंह असिगी सोमिल सिंह कांगलोन कायना चलाइरंगे सोमिल सिंह असिगी अकोइबदा लोगी वांगबदा लेरंबा टेम्बर लोग सिंह सेज तौतना फॉरेस्ट केस सिंह रेस्टार तौपक लोइनना लोगी ओइबा थबक थौरम सिंह पाइखत पाहुख्रे हाइरे फॉरेस्ट ऑफिसर अमना फोंदोरकपगी मतुगिना थवाल फॉरेस्ट डिविजन की तोंगान तोंगानबा मफमसिंग ड्राइवर सी मखाताना चथागिगने कांगलोन कायना चलाइरंबा सोमिल सिंह कंप्रोमाइज अमदा तौरोय लोगी ओइबा अकोरफम थोकपा थबक सिंह चपचान लौकरकनी अनसु फोंदोरकले अरोइबदा कंटेंट सिंह असिगी मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पथागजरि चैनल असिना तोमदा कानारबदी सब्सक्राइब तौबिद्रिबसना सब्सक्राइब तौबिरमलोइनना लाइक एंड शेयर तौबसु काविगनु पुनमकपो अमुक हन्ना थागजरि।